Mamangda Rahul Gandhi na Dharna Chatthaduna police na pellet gun Sijinnakhibagi FIR demand TOUKHRE. Congress Party ki luchingba amasung Lok Sabha ki leader of opposition oiriba Rahul Gandhi na New Delhi da leiba Parliament Street Police Station Mamangda Dharna famduna handakta mahiroi singi mathakta police ki maikadagi pellet gun Sijinnakiba adugi FIR demand TOUKHRE. July kunda Cockroach Junta Party na luchingba naha amadi mahiroi singi khokjun aduda police ki maikaida ka henba Maikaidagi ka henba thawong chathakiba adu yamna achoba crime amani. Rahul Gandhi na phongdokhibada Lok Sabha da Union Minister Amit Shah na peaceful protest chathakiba mahiroi singi mathakta police na pellet gun Sijinnakhibagi wafam amata sugaina pankide. Lunina Prime Minister Narendra Modi ki maikaidagi su lale haijakide. Ngasi pellet gun na panduna soklaba masagi chahi 18 da ngairiba Sahil Lopes ka lunina Rahul Gandhi na Mandir Marg Police Station da ahanbo oina chatuna FIR registration tawanaba khanganki adubu mafam aduda mahaki demand sing adu yaraktabadagi Parliament Street Police Station da amuk chatuna mafam adugi Deputy Commissioner of Police Sachin Sharma ga unaki wari sanabada yashinaba purakpa ngamdabadagi Rahul Gandhi amadi loss yauna station adugi mamangda dharna famkhibani. Congress ki tongan ba luchingba singsu mahaki dharna aduda saruk yaki. Lopes pellet maru sing aduna mamit amasung mabukta sokhibani mahaksu Cockroach Junta Party na luchingba NEE paper leak amasung atopa examination sing da aranba sing adugidamakta Education Minister from thadau haina changsingkiba khongjangda yaukhibani. Mahak Delhi gi M Trauma Center da operation tawduna layengki mamit namadi uba ngamloidaba fibam da lairi hairi.